Social media ki maru pe ipo update kira miyam da share tawzake KNA-B ni singnaba tara Assam Rifles ka khutthongnaba da sire. Status ki yumthang na riba Myanmar ki ngamkhai lanslaktuna sangsilakhiba Myanmar da base tawba kuki lalhulub KNA-B oigani singnaba lalhuba tara Assam Rifles ki kangbu ka khutthongnaba da sire haire. Pawasna makata na hai thodoga singarang numidang Indo-Myanmar border oiriba border pillar number 60 ga 2 ga tainaba Sandel district ki manung sanba New Samtan ki Khengzoi village ta thokibani haire. Pawasna makata ribadi Dimapur da base toba 3 corps ki makada leiba Assam Rifles ki unit amana counter insurgency operations tatharinga ki manungda mafam aduda lairamba Kuki National Army Burma KNA-B ki lanmi singna Assam Rifles ki maikei tamna nongwai kapsinduna landarakpadagi Assam Rifles ki kangbuna su handuna maikei animakta akan momongda khutthongnakhi khutthongnaba aduda KNA-B ki lanmi tara hatkibaga loinana khulai kaya su phakatpa ngamkhi hairi. Marak asida Indian Army ki Eastern Command mahaki social media X ta thagalakiba post amada thodok adu sumle haina phongdorokpaga loidina thodok thokpamda makhatana local police yauna combined team na search operation chathari haina su phongdorokle. Makatarakpa update ta Laimakhonggi red zone area da sangsiluba ahal ani khudongthiba taramgadabadagi central force na phaduna miyamda sinakre hairi. Iran kalganida sida red zone jaga da henjelaga army ki Meitei ki area henjela sangamba anjini haikur jamde ne hairi mueni lakone je Laimakhong da Laimakhong red zone jaga di henjelaga moy mal to ki army na phar puthok ne moje Meitei ne na kena to budagi amma chile amma sondale haikur jamde ne haikur jam dagi alani je alani je yani je haikur jam dagi ne sida army ki ge sida henjelaga sige le ge sida henjela moy lanjale ha si army ki ge ne red zone jaga ke si henjelaga chele ni